Manipur Thangmaibandagi Lesabi Masa ama COVID-19 positive oire mahaki imung manungi miyoising quarantine tawduna thangkre mayam ai ngasa yu phungjakibe pawgi makha taba oina maha asi positive oiramle confirm oikre aduga ngasi nungthul phongbosi phongda March ki tang kun gi marida Manipur top channel dagi makha taba oina malem gi lebak sam ga marphu henbada khongjal yangna sandurokliba coronavirus COVID-19 laichatagi ngakthoknaba Manipur sarkar na section thorangi thabuk lokhatlingai serak asida Imphal Thangmaiban Laurungpura Laikai the Labor UK the Ladic Tamlibi Lesabi Masa Ama Laina Asina Nare positive oire haina Health Department official oina serol tokuna loktokre. Hiramasigi Matanga Zinimski Viral Research and Diagnostic Laboratory Department of Microbiology digi phangba report ki matung ina di coronavirus positive oire nupi masa asigi maming bimi ningongbam Sahi kun go humdoi kawi mahak UK the Ladic Tamlubadagi Hokiba Mars Taraga Mapanda Imphal na thunglakibane aduga masa nungairaktabadagi virus asina naramgani haina singnabadagi Mars kun ganithoida Jenims Hospital da pukhalaki masigi matungna Mars kun go humdoida ayuk pung 12 minute 10 taba matamda maki sample logduna angyeng chathaba hoki masigi matungda numit asigi ayuk pung 12 makai taba matamda maha coronavirus na positive oire haibasi khangmangam kibani haina Virus Research and Diagnostic Laboratory Department of Microbiology Jenims Porompat Imphal East Manipur gi Assistant Professor and Principal Investigator BRBL na sahi tokduna thokpa serol amana hairi virus asina positive oihalle haina taseng na khangba nupi masa asi haujuk Jenims Hospital gi isolation ward thamduna ana layeng gi akanba thaba sathari loinana nupi masa asigi imungi miyoising punama health services ki maikai digi akanma miyeng sangduna haujuk Imphal West ki manungsana maitrim da leiriba Yunako school do quarantine tokduna thamli hairi hiramasigi matangda health services ki director K Razona Pauksi asiga wari sanaba matamda phongdokhibadidi directorate ki maikai digi positive oirabi nupi masa asiga plan tongminarakpa amadi mahaka satok chasin tongminaba miyoising kana no karamba mafamda karamba thoramda saruk yarambagi haibigi akupai history ama thigatli loinana mahaka loinaramba miyoising punamak masak khangdoklaga quarantine tawduna thamnaba thabuk lokhalagani haiki press na phangwi pawgi matung inadi positive oiribi nupi masa asi UK dagi Delhi da hana thungki masigi matungda Kolkata da thungki Kolkata da thungba matam aduda mahaki maupanupa UK da tamba adusu Kolkata da thengnaduna March taraga mapan Imphal airport ta thungki yamna ngaklibadi Imphal airport ta thunglaba matamda mafam aduda leiriba medical staff sing amadi security ki kangbu sing na kariguma makhal amatagi test tawdana okay hairgi irai laina thatorakpagi masagi mayum Thangmaiban Laurungpura Laikai da thunglakibane masigi matungda masa nungairaktabadagi laina asina naramba yai haibigi singnaba leibadagi Mars kunganithuida Jenims ta pukhalakuna matang test tawbadagi laina asina positive oire haiba confirm tawbuna hansu pauksi sing asina phongdorarbi aduga atopa maru oiba pawmanamo atopa mi sangdanaba laikai gi lamjang phom lambi sing thingjinbagi khongjang paksana sathakre hairi do akhoi laikai gi thingjinkre aduga memsu yum dagi mapan thoktana tekta kaidana leibiyo hairaga video si matang sai lusinjara again thank you